ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯕꯦꯝ ꯀꯧꯖꯩ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅꯤ, ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ ꯂꯩꯖꯩ꯫ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯅ ꯆꯠꯂꯦ, ꯆꯠꯇ꯭ꯔꯒꯅ ꯇꯨꯔꯦꯟꯗ ꯀꯨꯝꯃꯒ ꯉꯥ ꯐꯥꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯉꯥ ꯐꯥꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯅꯨꯡꯊꯤꯜ ꯅꯣꯡꯃꯥꯡ ꯍꯦꯛ ꯁꯪꯕꯒ ꯉꯥ ꯐꯥꯕ ꯍꯦꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯅꯥꯎꯅꯨꯄꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯁꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯇꯨꯔꯦꯟ ꯃꯄꯥꯟꯒ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯅꯛꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤꯁꯦ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯝꯃꯒ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯃꯥꯗꯤ ꯀꯟꯅ ꯏꯟ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯗ "ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯤꯗꯨꯅ? ꯀꯗꯥꯏꯗ ꯑꯃꯨꯛ ꯏꯟ ꯁꯣꯜꯂꯨꯒꯦ ꯍꯥꯏꯔꯤꯅꯣ?" ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ "ꯏꯕꯦꯝꯃ, ꯇꯨꯔꯦꯟꯗ ꯃꯤ ꯉꯥ ꯌꯥꯝꯅ ꯐꯥꯅꯍꯧꯋꯤ, ꯏꯃꯥꯁꯨ ꯉꯥꯏꯍꯥꯛꯇ ꯌꯥꯎꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯪ ꯕꯕꯥꯁꯨ ꯑꯩꯅ ꯀꯧꯈ꯭ꯔꯕꯅꯤ ꯂꯥꯛꯑꯅꯤ꯫ ꯑꯩꯈꯣꯏꯅꯤ ꯆꯪꯉꯒ ꯐꯥꯔꯒꯗꯤ ꯐꯅꯌꯥꯝꯗꯤ ꯐꯥꯅꯤꯗꯅ." ꯑꯩꯅꯁꯨ "ꯏꯃꯥ, ꯅꯣꯏꯒꯤ ꯉꯥꯁꯤꯗꯤꯕꯀꯣ, ꯉꯥꯗ ꯍꯥꯏ ꯆꯥꯛꯀꯁꯦ ꯈꯔ ꯆꯥꯔꯒ ꯆꯠꯂꯨ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯁꯨ ꯑꯃꯨꯛ "ꯍꯩꯠ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯆꯥꯛꯇꯣ ꯆꯥꯔꯒ ꯂꯩꯔꯒꯗꯤ ꯉꯥ ꯐꯥꯕ ꯅꯪꯈꯤꯗ꯭ꯔꯥ? ꯃꯤ ꯃꯌꯥꯝ ꯐꯥꯅꯍꯧꯔꯕꯅꯤ, ꯅꯪ ꯈꯪꯉꯕ꯭ꯔꯥ? ꯂꯥꯛꯑꯣ, ꯑꯃꯨꯛꯇ ꯍꯪꯒꯦꯟꯁꯦ ꯑꯃꯨꯛꯇ ꯄꯨꯟꯁꯤꯜꯂꯨ." ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯕꯥꯁꯨ ꯂꯥꯛꯇꯨꯅ "ꯍꯥꯏ, ꯅꯣꯏꯕꯨ ꯂꯣꯏꯔꯕꯣ? ꯂꯥꯛꯑꯣꯅꯦ ꯆꯠꯂꯁꯤ, ꯃꯤ ꯂꯣꯏꯅ ꯐꯥꯅꯍꯧꯔꯦꯅꯦ, ꯑꯩꯁꯨ ꯌꯦꯡꯉꯝꯃꯒ ꯂꯥꯛꯏꯅꯦ." ꯑꯗꯨꯝꯅ ꯕꯕꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅꯁꯨ "ꯕꯕꯥ, ꯅꯨꯡꯁꯥ ꯆꯞ ꯌꯨꯡꯉꯀꯥꯟꯁꯤꯗ ꯅꯣꯏꯕꯨ ꯆꯥꯛꯀꯁꯦ ꯈꯔ ꯆꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯣ ꯍꯥꯏꯔꯒ." ꯑꯩꯅ ꯍꯥꯏꯕꯒ ꯇꯥꯗꯕ ꯃꯈꯩ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯑꯗꯨꯝ ꯊꯣꯛꯃꯤꯟꯅꯈꯤ꯫ ꯑꯩꯁꯨ ꯀꯩꯅꯣꯝꯅꯤꯅꯦ ꯁꯤꯗꯤ, ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯗꯤ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯏꯜ ꯑꯃꯗꯤ ꯂꯣꯡꯎꯞ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ "ꯍꯜꯂꯛꯑꯕꯣ ꯏꯃꯥ, ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯖꯔꯛꯀꯦ?" ꯏꯃꯥꯅꯁꯨ "ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯑꯦ, ꯑꯩꯈꯣꯏꯅ ꯆꯠꯄꯕꯨ ꯀꯩꯅꯣ?" ꯑꯩꯅꯁꯨ "ꯏꯁ, ꯀꯗꯥꯏꯅꯣ ꯌꯦꯡꯒꯦꯁꯦ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ ꯉꯥꯗꯨ ꯄꯨꯊꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯎꯠꯂꯝꯃꯤ꯫ ꯑꯩꯁꯨ ꯉꯥ ꯇꯨꯡꯒꯣꯜ ꯑꯗꯨ ꯌꯦꯡꯉꯤ꯫ "ꯁꯤ ꯈꯛꯇ ꯐꯥꯔꯛꯄ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯣꯏꯅ ꯆꯥꯛꯀ ꯆꯥꯗꯈꯩ ꯆꯠꯂꯤꯗꯨ ꯉꯥ ꯁꯤ ꯈꯛꯇꯪ ꯐꯥꯔꯛꯄꯒꯤꯔꯣ?" ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯕꯕꯥꯅꯁꯨ "ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ, ꯑꯗꯨꯛ ꯌꯥꯝꯅ ꯐꯥꯔꯤꯗꯨꯗꯤ? ꯑꯩꯈꯣꯏꯅꯕꯨ ꯏꯍꯦꯟ ꯍꯦꯟꯅ ꯐꯥꯔꯕꯅꯤ." ꯑꯩꯅꯁꯨ "ꯑꯣ, ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯗꯣ ꯆꯥꯛꯇꯣ ꯂꯥꯝꯗ꯭ꯔꯤꯕꯣ? ꯑꯩ ꯅꯕꯥꯅꯤꯒꯤ ꯆꯥꯛꯇꯣ ꯊꯤꯕꯤꯔꯛꯑꯒꯦ." ꯏꯃꯥꯅꯁꯨ "ꯏꯕꯦꯝꯃ, ꯏꯔꯨ ꯂꯨꯖꯔꯒ ꯆꯥꯒꯦ, ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯄꯨꯟꯅ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ." ꯑꯩꯅꯁꯨ "ꯍꯣꯏ, ꯑꯗꯨꯗꯤ ꯏꯔꯨꯗꯣ ꯍꯥꯟꯅ ꯂꯨꯖꯊꯣꯛꯎꯔꯣ, ꯑꯩꯁꯨ ꯀꯩꯅꯣ ꯂꯣꯏꯁꯜꯂꯝꯃꯒꯦ, ꯑꯉꯥꯡꯁꯨ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯗꯨꯝ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯒ ꯏꯆꯟꯅꯨꯄꯤꯕꯨ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗꯣ ꯃꯄꯥꯟꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯏ꯫ ꯌꯦꯡꯂꯨꯕꯗꯗꯤ ꯀꯀꯥ ꯅꯤꯃꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ "ꯀꯀꯥ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦ?" ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯀꯀꯥ ꯅꯤꯃꯥꯏꯅꯁꯨ ꯅꯣꯛꯇꯨꯅ "ꯍꯥꯏ ꯏꯕꯦꯝꯃ, ꯅꯣꯏ ꯕꯕꯥꯗꯣ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯔꯦꯟꯗ ꯉꯥ ꯌꯥꯝꯅ ꯐꯥꯅꯩ ꯍꯥꯏ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯄꯅꯤ." ꯑꯩꯅꯁꯨ "ꯀꯀꯥ, ꯕꯕꯥꯗꯤ ꯅꯨꯡꯊꯤꯟꯗꯁꯨ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ." ꯀꯀꯥꯅꯁꯨ "ꯑꯗꯣ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯣ, ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ." ꯑꯩꯁꯨ "ꯍꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ" ꯍꯥꯏꯗꯅ ꯕꯕꯥꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯀꯥ ꯅꯤꯃꯥꯏꯗ "ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯛꯏꯁꯤꯅ?" ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯀꯀꯥ ꯅꯤꯃꯥꯏꯅꯁꯨ "ꯍꯦꯔꯥ, ꯇꯨꯔꯦꯟꯗ ꯉꯥ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯅ ꯃꯤ ꯌꯥꯝꯅ ꯀꯨꯝꯈꯤ, ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯀꯨꯝꯃꯨꯁꯤꯔꯥ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯄꯅꯤ." ꯀꯀꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯕꯥꯅꯁꯨ "ꯅꯤꯃꯥꯏ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯃꯥꯏꯅ ꯉꯥ ꯐꯥꯗꯣꯏꯅꯣ? ꯆꯠꯂꯨꯕꯗꯤ ꯌꯥꯏ, ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯊꯤꯟꯗꯁꯨ ꯐꯥꯔꯨꯏ." ꯀꯀꯥꯅꯁꯨ "ꯑꯣ, ꯅꯪꯅ ꯅꯨꯡꯊꯤꯟ ꯆꯠꯄꯗꯅ ꯑꯩ ꯍꯧꯔꯝꯗꯕ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯑꯃꯨꯛ ꯆꯠꯂꯨꯁꯤ, ꯅꯪꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯂꯩꯔꯒꯗꯤ ꯄꯨꯔꯛꯎ, ꯃꯤꯁꯨ ꯂꯣꯏꯅ ꯃꯥꯒꯤ ꯃꯩ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯕꯅꯤ, ꯅꯨꯃꯤꯗꯥꯡꯗꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯉꯥ ꯐꯥꯕꯁꯤ." ꯕꯕꯥꯅꯁꯨ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯣ, ꯑꯩ ꯐꯤꯒ ꯑꯃꯨꯛꯇ ꯁꯦꯠꯆꯜꯂꯨꯈꯤꯒꯦ." ꯕꯕꯥꯅ ꯆꯪꯈꯤꯕꯗꯨꯗ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ "ꯕꯕꯥ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗꯦꯀꯣ, ꯅꯣꯏꯅ ꯆꯠꯇꯣꯏꯗꯣ ꯇꯨꯔꯦꯟ ꯃꯄꯥꯟꯗꯅꯤ, ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯒꯗꯤ ꯀꯝꯗꯧꯅꯤ?" ꯕꯕꯥꯅꯁꯨ "ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯏꯕꯦꯝꯃ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯆꯥꯟꯕꯤꯔꯤꯅꯤ, ꯏꯄꯥ ꯆꯠꯂꯨꯈꯤꯒꯦ, ꯊꯣꯡꯒꯁꯦ ꯑꯃꯨꯛꯇꯪ ꯂꯣꯜꯂꯨ ꯂꯥꯛꯎ." ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯕ ꯇꯥꯗꯕ ꯃꯈꯩ ꯕꯕꯥꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯁꯨ ꯐꯃꯨꯡꯗ ꯆꯪꯕꯒ ꯑꯗꯨꯝ ꯇꯨꯝꯊꯔꯦ꯫ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯕꯕꯥꯁꯤ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯥꯔꯛꯏꯕ ꯉꯥꯁꯤꯡ ꯑꯗꯨ ꯕꯕꯥꯒ ꯏꯃꯥꯒꯅ ꯑꯃꯨꯛ ꯌꯣꯜꯂꯝꯃꯤ, ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯁꯤꯠꯂꯤ꯫
Ayamba matamda imaga babaga sa turenda nga phaba tum kumami. Matam kara hawkre babadi nongma turenda lu thumami kairuni saluni haidana sanaba thaurang taurami. Imana so babada nungsa sap yungi ngayaktang leiraga satpiyo. Imagi wado da babana so sumna kumai. Hai ngayaktang leiringai da mina ludo loina kaithomadi kamaina taungni. Aduna ay hujik chataba yadabani. Babagi wado da imana so. Ado hujikti nungsa sap yungi haiba. Ngayaktang leibiyo lighting ka ungnaragadi. Imagi wado da babaso karimata hairamdana adum tumina satkhi. Aina so imada ima. Nuche tanzamiza amata naiti. Hayangwai patanongda thoragadi aidi yaroidabani ko. Mina ngang basakpase noidi karimata taadi. Hayanga soyangam yarogadi mina wabigadaba nati. Akoy khaktani wadoisi. Imana so ibema yamna su khanjalunoda. Akoy gisu iso leirisidi. Imaga igaso wari sabaya basaduna lei. Panakwina wari sanaraba matung pamungda sangduna. Aiso ngaihak potharami. Nunggang tara phawbo babasi halaamdi. Imana maduda ibu kauduna. Ibema napado hujik phaw halakteni. Ima sai phawbo yenguki. Nang sakto thongkalamu. Aiso phoi ima yenguro numiso tasalae. Asumna ima so thok aiso inaw nupibu lairik pahanduna. Sakamuk thongkalami. Ngayak leiraga babasi mi mayam ama tawraga yumda purai. Aiso dumna tawrakpududa pakhane imada. Ima babasi kaidawre karino tawrisibo. Imana so ibema napasi. Torin mapanda gyan mangduna taduna leirame haidana. Mi mayam sina thili sini. Maiba ma kaudragadi yararoi. Si haidana maiba kauba satki. Ima gaigadi wakhan yamna wajarami. Ngayak leiraga maiba ma laktuna babasi yengami. Panakwina yenglaba matung maibaduna kona sumna hairei. Sidi kanba ngamlaroi. Lai pataba ungakri matam sukhara thengmankri. Ngasaina khara ngana matam leiringada yenglamagadi kanba ngamlamgadabani. Maibadugi wafam aduda ima gaiga su yamna kapami. Lekai miyamna so ima gaiga bu thimbirami. Babagi asiba akzangdu numitumadi khungi mi tauraga ahinga du dum lelami. Nonganbaga babagi masado mayam changdana poloirami. Baba leitraba matong akhoi mungsa yamna wa. Ima su sagani thakani kaubo makhai adum laiki. Aina inaw nupibu yengsenduna saising pizarami. Ima bu su sak sanaba thembada. Ima di saning di haidana dum laiki. Ima di pura angawbiga pangkha koirami. Babagi deba karma loiraba matungdani nongma ahingama. Akoigi yena khasda mi amana karino pot ama sabagom. Kokok haidana makhon khara tarai. Aiso makhola duda kiraduna imagi manakta sangduna. Imada ine ima makhola sibo karino. Imana so khangdeni ibe makari makhonu sibo. Amuktang thoga yengusira. Akoigi maningsidabo kai potka thamge huranba lai bazarane. Aina so ima huranba lagadi potka purga sakhigadaba natro. Kaigino yena khasda tariba makhon singa sibo. Aigi waduna imana amo. Ibe manapagi thawaidubo mapamasda leira bazarane. Imana dumna harakpaduda isu kidana. Kaino imanang na hairidubo aidi yamna kire. Imana su nanawdi tumkrabra. Aina sumadi ngasayna tumkre ima. Angang ataragadi soydina kirani makhonsi. Imana su adudi lao latel ama pairo yengusi. Aina su ima thokpada karisu tawroidro. Aigi waduda imana su lakta lao hairei. Aisu latendo pairaga thuna mapanda thoraami. Adumna mapanda thoktuna yengubadadi babagi ludo kanagumba miyamana. Pairambagum yena khaduda lengduna leirami. Ima gaiga sumadu ubada yamna kizarami. Aina su ima lusibu lengisi kaigino. Imana su aisu khangdeni bema. Lao imungda pusalase lusi. Si haidana ludo imana paiduna yengami. Aina su ima babagi ludo di panyam horabadaine. Imana su aigi waduda horabani kaidawrage. Aina su imana nga paidaba lusi di kaisu tawdene. Aigi waduda imana su ingang na ludo da yengi. Kona imana panakwina yenglaba matunga sumna hairei. Huine ibema sidi karisu tawdene. Ebo mangna taibang na tawrisibo. Aina su yari ima adum thanamo. Lao imungda thuna sangasi. Si haidana imaga igaso imungda muksangami. Imungda sangaga ludo akoigi lamyaye aduda thamami. Aduga imana ingoda ibema tumurasi lao. Hoditi karisu tawraroida. Napana luna sisinaramba oibanina tawzarini. Asumna imaga igaso tumba dum sangi. Ngayak tumthabaga mapalasida kanano mana dum kaurai. Aisu kauribado taraduna wakhanda sumna khalli. Kaino makhola sibo babagi khunje natrane. Tasingna babagi thawai sibo asaida leiraba zara. Aibo thoga yengusirane. Ima so tumlamani. Ai amuktaji thoga yengukige. Si haidana ise mapanda thoraami. Aina thongado hangduna thoklubadadi kanasu leiba uramdi. Kanasu leitaba aduda aisu changagena maisi hek onthorakpada. Tanza aduda aigi tunga sida mi masamduna satkirami.
ꯑꯩꯁꯨ ꯇꯨꯡꯗ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯑꯃꯨꯛ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯦ ꯀꯤꯗꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯗꯤ ꯑꯩꯅ ꯌꯦꯡꯉꯨꯕꯗ ꯏꯁꯤ ꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯅ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯇꯨꯝꯃꯝꯃꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕ ꯂꯣꯏꯔꯒ ꯏꯃꯥꯒ ꯏꯅꯥꯎꯅꯨꯄꯤꯒ ꯍꯧꯗꯣꯛꯄ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯆꯪꯉꯛꯄꯗꯗꯤ ꯏꯃꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯍꯧꯒꯠꯈ꯭ꯔꯕꯖꯥꯔꯅꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯩꯕꯁꯦ ꯍꯧꯒꯠꯈꯤꯕꯗꯤ ꯎꯗꯦꯗ꯫ ꯑꯩꯁꯨ ꯁꯤ ꯍꯥꯏꯗꯅ ꯏꯅꯥꯎꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯤ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯅ꯫ ꯑꯩꯅ ꯆꯥꯛ ꯂꯣꯏꯔ ꯐꯥꯎꯕ ꯏꯃꯥꯁꯦ ꯍꯜꯂꯛꯑꯝꯗꯦ꯫ ꯑꯩꯁꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯏꯃꯥꯁꯤꯕꯣ? ꯃꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ꯫ ꯁꯤ ꯍꯥꯏꯗꯅ ꯏꯅꯥꯎꯅꯨꯄꯤꯁꯦ ꯑꯃꯨꯛ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯑꯗꯥꯏꯗ ꯏꯃꯥꯁꯦ ꯕꯕꯥꯒꯤ ꯂꯨꯗꯣ ꯄꯥꯏꯔꯒ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯃꯗꯨ ꯎꯕꯗ ꯏꯃꯥꯗ, "ꯏꯃꯥ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯂꯨꯗꯨꯒ?" ꯏꯃꯥꯅꯁꯨ, "ꯏꯕꯦꯝꯃ ꯅꯄꯥꯒꯤ ꯂꯨꯁꯤ ꯉꯥ ꯌꯥꯝꯅ ꯐꯥꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯉꯥ ꯐꯥꯔꯨꯁꯦꯅ ꯀꯧꯔꯛꯇꯅ ꯑꯩꯁꯨ ꯆꯠꯂꯨꯕꯅꯤ." ꯑꯩꯅꯁꯨ, "ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯧꯔꯛꯏꯅꯣ?" ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯃꯥꯡꯒꯤ ꯏꯕꯦꯝꯆꯥꯅ ꯀꯧꯔꯛꯄꯅꯤ꯫ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯑꯗꯣ ꯏꯃꯥ ꯅꯪꯕꯨ ꯕꯕꯥ ꯂꯩꯈꯤꯗꯕꯁꯨ ꯀꯨꯏꯗ꯭ꯔꯤ. ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯉꯥ ꯐꯥꯕ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯗꯤ? ꯃꯤꯅ ꯎꯔꯒ ꯅꯣꯛꯅꯅꯕꯅꯤ, ꯃꯇꯨꯡꯗꯗꯤ ꯆꯠꯄꯤꯒꯅꯨ." ꯏꯃꯥꯅꯁꯨ, "ꯀꯩꯗꯧꯕꯒꯤ ꯅꯣꯛꯅꯗꯣꯏꯅꯣ ꯉꯥ ꯐꯥꯕꯕꯨ? ꯅꯄꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯐꯥꯖꯔꯝꯕꯅꯤ. ꯑꯩꯁꯨ ꯄꯥꯝꯕꯒꯤ ꯐꯥꯔꯨꯕꯒꯤ ꯋꯥꯅꯤ. ꯇꯨ ꯏꯃꯥꯅ ꯐꯥꯔꯤꯕ ꯉꯥ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ." ꯑꯩꯅꯁꯨ, "ꯀꯗꯥꯏꯗꯒꯤꯅꯣ ꯏꯃꯥ ꯅꯪꯅ ꯐꯥꯔꯨꯔꯤꯁꯤꯕꯣ? ꯀꯅꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯃꯒ ꯐꯥꯔꯨꯔꯤꯅꯣ? ꯅꯐꯤ ꯅꯔꯣꯟꯒꯥꯗꯣ ꯂꯣꯏꯅ ꯆꯣꯜꯂꯦ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯏꯃꯥꯁꯨ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯍꯧꯖꯤꯛꯄꯨ ꯀꯅꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯔꯨꯅꯤ ꯍꯥꯏꯒꯦ? ꯇꯨꯔꯦꯟꯗꯒꯤ ꯐꯥꯔꯨꯕꯅꯤꯅꯦ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗ, "ꯏꯃꯥ ꯅꯪ ꯍꯌꯦꯡꯈꯩꯗꯤ ꯇꯨꯔꯦꯟꯗ ꯀꯨꯝꯒꯅꯨ. ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ, ꯏꯃꯥꯁꯨ ꯑꯃꯨꯛ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯍꯧꯅꯤ." ꯏꯃꯥꯅꯁꯨ, "ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯤ ꯅꯪꯕꯨ. ꯑꯩꯗꯤ ꯏꯊꯟꯇ ꯆꯠꯄ ꯅꯠꯇꯦ. ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨ. ꯑꯗꯨ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕꯣ? ꯏꯃꯥꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ." ꯑꯩꯅꯁꯨ, "ꯂꯣꯏꯔꯦ ꯏꯃꯥ, ꯏꯔꯨꯖꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯆꯥꯔꯁꯤ." ꯏꯃꯥꯅꯁꯨ, "ꯏꯔꯨꯒ ꯑꯃꯠꯇ ꯂꯨꯖꯔꯔꯣꯏ, ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯒꯦ." ꯑꯩꯅꯁꯨ, "ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯐꯤ ꯅꯔꯣꯟꯒꯥꯗꯣ ꯂꯣꯏꯅ ꯆꯣꯠꯂꯦ, ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯗꯣꯏꯅꯣ?" ꯏꯃꯥꯅꯁꯨ, "ꯑꯁ ꯌꯥꯅꯤꯁꯦ, ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯤꯗꯣꯔꯛꯎ. ꯑꯩ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ, ꯇꯨꯔꯦꯟꯗꯒꯁꯦ ꯄꯨꯛꯁꯦ ꯈꯣꯡꯕꯗ." ꯑꯩꯁꯨ ꯋꯥꯈꯜꯗ, ꯀꯩꯅꯣꯅꯦ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯅ ꯇꯥꯏꯕꯪꯅ. ꯅꯍꯥꯟꯈꯩꯗꯤ ꯏꯔꯨ ꯍꯥꯟꯅ ꯂꯨꯖꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯕꯅꯤ. ꯍꯣꯏꯗ ꯆꯥꯛ ꯂꯥꯝꯕꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ." ꯑꯩꯁꯨ ꯁꯤ ꯈꯟꯗꯅ ꯏꯃꯨꯡꯗ ꯆꯪꯉꯒ ꯆꯥꯛꯇꯣ ꯊꯤꯕꯤꯔꯛꯑꯝꯃꯤ꯫ ꯆꯥꯛ ꯊꯤꯕ ꯂꯣꯏꯕꯒ ꯏꯃꯥꯕꯨ ꯀꯧꯗꯨꯅ ꯄꯤꯖꯊꯣꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯆꯥꯛ ꯆꯥꯕꯗꯁꯨ ꯆꯥꯛꯈꯣꯝꯁꯤ ꯆꯥꯎꯅ ꯆꯥꯎꯅ ꯑꯗꯨꯝ ꯆꯥꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯆꯥꯛ ꯆꯥꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ, "ꯏꯃꯥ ꯅꯪ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯕ ꯃꯥꯜꯂꯤ ꯉꯁꯤꯗꯤ." ꯏꯃꯥꯅꯁꯨ, "ꯉꯁꯤꯗꯤ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ. ꯅꯍꯥꯟꯈꯩ ꯆꯥꯔꯨꯗꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯨꯠꯀꯠꯂꯒ ꯆꯥꯒꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯆꯥꯛꯇꯣ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯤꯗꯨꯅ, "ꯆꯥꯁꯜꯂꯣ ꯏꯃꯥ, ꯈꯔ ꯌꯥꯝꯅ. ꯆꯥꯛ ꯆꯥꯔꯒꯗꯤ ꯅꯁꯥ ꯀꯟꯗꯣꯏꯅꯤ." ꯏꯃꯥꯅꯁꯨ ꯅꯣꯛꯇꯨꯅ, "ꯆꯥꯗꯣꯏꯅꯤ, ꯏꯁꯥ ꯀꯜꯂꯒꯗꯤ ꯅꯨꯡꯇꯤꯒꯤ ꯉꯥ ꯐꯥꯕ ꯆꯠꯇꯣꯏꯅꯤ." ꯉꯥ ꯐꯥꯕ ꯑꯃꯨꯛ ꯄꯜꯂꯛꯄꯗꯨꯗ ꯑꯩꯅ ꯏꯃꯥꯗ, "ꯏꯃꯥ ꯅꯪ ꯇꯨꯔꯦꯟꯗ ꯀꯨꯝꯃꯒ ꯉꯥꯗꯤ ꯐꯥꯔꯨꯔꯅꯨ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯔꯝꯕꯗꯨ लेपगा, "ꯑꯩꯅ ꯇꯨꯔꯦꯟꯗ ꯆꯠꯂꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯉꯥ ꯐꯥꯕ ꯑꯗꯨꯝ ꯆꯠꯀꯅꯤ. ꯅꯄꯥꯅ ꯂꯩꯕ ꯃꯐꯝꯅꯤ ꯇꯨꯔꯦꯟꯗꯣ, ꯅꯪ ꯈꯪꯉꯕ?" ꯑꯩꯅꯁꯨ ꯏꯃꯥꯒꯤ ꯋꯥꯗꯨꯗ, "ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤ. ꯑꯗꯨꯅ ꯏꯃꯥꯁꯨ ꯇꯨꯔꯦꯟ ꯑꯗꯨꯗ ꯀꯨꯝꯃꯨꯔꯅꯨ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯇꯣꯛꯑꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ, ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯒ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯑꯩꯁꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯏꯃꯥꯗꯤ ꯃꯪꯒꯣꯟꯗ ꯐꯝꯗꯨꯅ ꯉꯥꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯆꯪꯁꯤꯟꯗꯨꯅ, "ꯏꯃꯥ ꯉꯥꯁꯤꯗꯤ ꯉꯁꯤꯗꯤ ꯌꯥꯝꯃꯤꯅ." ꯏꯃꯥꯅꯁꯨ, "ꯌꯥꯝꯕꯅꯤ, ꯅꯪ ꯕꯕꯥꯒꯤ ꯂꯨꯗꯨꯗ ꯆꯪꯉꯝꯃꯤꯅꯤ." ꯑꯩꯅ, "ꯀꯩꯅꯣ ꯏꯃꯥ, ꯉꯥ ꯃꯆꯥꯁꯤꯁꯨ ꯂꯨꯗꯨꯗ ꯆꯪꯉꯝꯃꯤꯔꯣ?" ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯟ ꯃꯋꯥ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ, ꯀꯩꯅꯣꯅꯦ ꯃꯈꯣꯟꯁꯤꯡ ꯑꯁꯤꯕꯨ, ꯏꯃꯥꯕꯨ ꯇꯨꯝꯗ꯭ꯔꯤꯕꯖꯥꯔꯥ? ꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅ ꯆꯪꯉꯨꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯋꯥꯈꯟꯗ ꯑꯩꯁꯦ, ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯃꯈꯣꯟ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯁꯤꯗꯁꯨ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨꯝ ꯇꯥꯏ, ꯀꯩꯅꯣꯝꯅꯤ ꯍꯟꯗꯛꯁꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯣ ꯑꯃꯨꯛ ꯍꯥꯡꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯋꯥꯈꯟꯗ ꯑꯩꯁꯨ, ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ? ꯅꯍꯥꯟ ꯃꯈꯩ ꯇꯥꯔꯨꯗ꯭ꯔꯕ ꯃꯈꯣꯟ ꯉꯥꯛꯇꯅꯤ, ꯉꯁꯤ ꯑꯃꯨꯛ ꯇꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯁꯤ ꯈꯟꯗꯅ ꯑꯩꯁꯦ ꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯃꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯑꯩꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯀꯣꯟ ꯊꯝꯂꯤꯕꯗꯨ ꯃꯊꯟꯇ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗꯗꯤ ꯈꯪꯗꯨꯅ ꯑꯩꯁꯨ ꯀꯟꯅ ꯂꯥꯎꯔꯝꯃꯤ, "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ? ꯏꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯦ, ꯃꯈꯣꯟ ꯃꯌꯥꯝꯁꯤꯕꯨ ꯃꯥꯗꯤ ꯇꯥꯗꯕꯖꯥꯔꯥ?" ꯑꯁꯨꯝꯅ ꯑꯩꯁꯨ ꯇꯥꯔꯛꯏꯕ ꯀꯣꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫
ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯣꯟꯁꯤꯡ ꯑꯗꯨꯕꯨ ꯃꯊꯟꯇ ꯀꯃꯥꯏꯅ ꯇꯥꯔꯤꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯅꯥꯎꯅꯨꯄꯤꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯆꯦꯆꯦ ꯀꯩꯗꯧꯔꯒꯦ?" ꯀꯟꯅ ꯂꯥꯎꯈ꯭ꯔꯤꯗꯨꯅ ꯑꯩꯅꯁꯨ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯀꯣꯟ ꯇꯥꯔꯛꯄꯗ ꯈꯪꯕꯒꯤꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯅꯥꯎꯅꯨꯄꯤꯅ ꯑꯃꯨꯛ "ꯀꯗꯥꯏꯅꯣ ꯀꯣꯟꯗꯤ ꯑꯃꯠꯇ ꯇꯥꯁꯨ ꯇꯥꯔꯛꯇꯅ?" ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯩꯅꯣ ꯈꯟꯗꯅ ꯇꯥꯍꯧꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯍꯧꯖꯤꯛꯇ ꯇꯥꯍꯧꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯏꯅꯥꯎꯅꯨꯄꯤꯅ ꯑꯃꯨꯛ "ꯂꯥꯛꯑꯣ ꯆꯦꯆꯦ, ꯑꯩ ꯇꯨꯝꯅꯤꯡꯉꯦ, ꯇꯨꯝꯃꯨꯔꯁꯤ. ꯑꯩ ꯏꯇꯣꯝꯗ ꯇꯨꯝꯕꯗꯨ ꯀꯤꯖꯩ." ꯑꯩꯅꯁꯨ "ꯀꯩꯗꯧꯕꯒꯤ ꯀꯤꯖꯗꯣꯏꯅꯣ? ꯏꯃꯥꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯇꯨꯝꯃꯤꯗꯨꯗꯤ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ "ꯀꯩꯅꯣ ꯆꯦꯆꯦ, ꯏꯃꯥꯗꯤ ꯂꯩꯍꯧꯗꯦꯅ?" ꯑꯩꯗꯤ ꯅꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕꯣꯏ ꯅꯤꯡꯗꯅ ꯆꯪꯉꯛꯄꯅꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯉꯛ ꯉꯛꯅ "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯏꯃꯥ ꯂꯩꯍꯧꯗꯦ ꯍꯥꯏꯔꯤꯗꯨꯕꯣ?" ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅ ꯌꯦꯡꯂꯨꯕꯗꯗꯤ ꯏꯃꯥꯁꯦ ꯑꯁꯦꯡꯕꯒꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯁꯨ ꯂꯋꯥꯏ ꯁꯝꯒꯁꯦ ꯆꯞ ꯌꯨꯡꯉꯤ ꯃꯅꯤꯡ ꯃꯌꯥ ꯊꯣꯛꯇꯨꯅ ꯏꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯃꯤ꯫ ꯏꯁꯥꯁꯤꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯃ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯉꯝꯗꯦ꯫ ꯊꯪꯅꯕ ꯌꯨꯝꯁꯤꯡꯗꯁꯨ ꯆꯠꯇꯨꯅ ꯏꯃꯥ ꯂꯥꯛꯄ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ "ꯂꯥꯛꯇꯦꯅꯦ ꯏꯕꯦꯝꯃ, ꯑꯍꯤꯡ ꯑꯁꯤꯗ ꯅꯃꯥꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯌꯨꯝꯗꯒ ꯂꯩꯍꯧꯗ꯭ꯔꯣ? ꯅꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯉꯛꯑꯕꯣ?" ꯍꯪꯉꯛꯏ꯫ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯒꯅꯁꯨ "ꯍꯣꯏ, ꯂꯩꯍꯧꯗ꯭ꯔꯦ. ꯉꯁꯥꯏꯗꯒꯤ ꯊꯤꯕꯅꯤ, ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯁꯤꯗ ꯂꯥꯛꯄ꯭ꯔꯥ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ. ꯏꯅꯦꯗꯨꯅꯁꯨ "ꯂꯥꯛꯇꯦꯅꯦ ꯁꯤꯗꯗꯤ, ꯑꯩꯈꯣꯏꯗꯤ ꯇꯨꯝꯕ ꯀꯨꯏꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯟꯗꯣꯔꯕꯅꯤ." ꯑꯩꯅꯁꯨ "ꯑꯗꯨꯅꯦ ꯏꯅꯦ, ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ. ꯍꯧꯖꯤꯛꯐꯥꯎ ꯀꯔꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯌꯨꯝꯊꯪꯅꯕ ꯏꯅꯦꯗꯨꯅꯁꯨ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯣꯏꯕꯨ ꯑꯃꯥꯡꯁꯪ ꯃꯅꯤꯡ ꯃꯌꯥꯗꯒ ꯌꯦꯡꯉꯨꯔꯕꯣ?" ꯑꯩꯅꯁꯨ "ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ ꯏꯅꯦ, ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ." ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯆꯪꯉꯨꯕꯗ ꯕꯕꯥꯒꯤ ꯍꯥꯟꯅ ꯊꯝꯕ ꯂꯨ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯂꯨ ꯑꯗꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯏꯅꯥꯎꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯁꯤꯗꯒꯤ ꯂꯨꯗꯨ ꯂꯩꯇꯦꯅꯦ. ꯏꯃꯥꯕꯨ ꯇꯨꯔꯦꯟ ꯇꯝꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯔꯥ?" ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯅꯥꯎꯅꯨꯄꯤꯅꯁꯨ "ꯆꯦꯆꯦ ꯍꯧꯖꯤꯛꯄꯨ ꯇꯨꯔꯦꯟꯗ ꯆꯠꯂꯝꯒꯗ꯭ꯔꯅꯦ?" ꯑꯩꯅꯁꯨ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯂꯩꯕꯗꯨꯅ ꯏꯅꯥꯎꯅꯨꯄꯤꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯇꯨꯔꯦꯟꯗ ꯆꯠꯂꯝꯒꯅꯤ. ꯂꯥꯛꯑꯣ ꯏꯅꯦ ꯍꯣꯏꯗ ꯍꯥꯏꯔꯒ ꯇꯨꯔꯦꯟꯂꯣꯝꯗ ꯆꯠꯂꯨꯁꯤ." ꯑꯁꯨꯝꯅ ꯑꯩꯅ ꯏꯅꯦ ꯍꯣꯏ ꯈꯨꯔꯥ ꯍꯣꯏꯗ ꯍꯥꯏꯔꯒ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯃꯩ ꯄꯥꯏꯗꯨꯅ ꯇꯨꯔꯦꯟꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟ ꯌꯧꯔꯛꯄꯗ ꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯅ ꯊꯨꯅ ꯆꯪꯁꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯕꯗ ꯏꯃꯥꯗꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯃꯥꯕු ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ꯫ ꯊꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯏꯃꯥꯕꯨ ꯌꯦꯡꯍꯟꯕꯗ ꯃꯥꯏꯕꯗꯨꯅꯁꯨ "ꯃꯤꯍꯨꯜ ꯂꯩꯔꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯑꯩ ꯌꯦꯡꯊꯣꯛꯄꯤꯒꯦ, ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯔꯛꯑꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯥꯏꯕꯗꯨꯗ ꯄꯤꯔꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯏꯃꯥꯒꯤ ꯃꯁꯥꯗꯨ ꯌꯦꯡꯗꯨꯅ "ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯔꯦꯟ ꯃꯄꯥꯟꯁꯤꯗ ꯅꯃꯥꯕꯨ ꯀꯧꯔꯤ. ꯑꯗꯨꯅꯅꯤ ꯃꯥꯅ ꯑꯗꯨꯝ ꯆꯠꯂꯤꯕꯁꯤ. ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯅꯦ ꯅꯪꯒꯤ ꯕꯕꯥꯅ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯗꯨꯁꯨ." ꯑꯩꯅꯁꯨ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯃꯥꯅꯤ ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯏꯃꯥꯕꯨ ꯌꯦꯡꯕꯤꯌꯨ." ꯃꯥꯏꯕꯗꯨꯅꯁꯨ ꯏꯃꯥꯕꯨ ꯐꯖꯅ ꯌꯦꯡꯂꯕ ꯃꯇꯨꯡ "ꯅꯄꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯀꯧꯔꯦ. ꯑꯗꯨꯅꯅꯤ ꯅꯃꯥꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕꯁꯤ. ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯏꯁꯣꯔꯅ ꯅꯄꯥꯒꯤ ꯁꯛꯂꯣꯟ ꯂꯧꯕꯅꯤ. ꯅꯃꯥꯕꯨꯁꯨ ꯄꯨꯒꯦ ꯊꯧꯔꯥꯡꯂꯝꯕꯅꯤ. ꯅꯃꯥꯁꯦ ꯉꯁꯤ ꯂꯧꯔꯝꯒꯗꯕ ꯁꯝꯅꯥꯗ ꯂꯤꯠꯂꯤ. ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯔꯝꯃꯒꯦ. ꯑꯗꯨꯒꯅꯦ, ꯅꯣꯏꯁꯨ ꯇꯨꯔꯦꯟꯗ ꯀꯨꯝꯕ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ. ꯁꯦ ꯅꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯖꯟꯇ꯭ꯔꯁꯨ ꯁꯤꯕꯤꯔꯝꯃꯒꯦ. ꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ. ꯅꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ. ꯑꯗꯨꯒ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯄꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯁꯤ." ꯑꯩꯅꯁꯨ "ꯄꯣꯠꯂꯝꯁꯤꯡ ꯍꯥꯏꯔꯤꯕꯁꯤ ꯄꯥꯕꯨꯡ, ꯀꯩ ꯑꯣꯏꯗꯣꯏꯅꯣ?" ꯍꯪꯉꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯃꯨꯛ "ꯑꯇꯩ ꯅꯠꯇꯦꯗ, ꯅꯄꯥꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩ ꯂꯩꯔꯒꯗꯤ ꯄꯨꯊꯣꯔꯛꯎ." ꯑꯩꯅꯁꯨ "ꯑꯗꯨꯗꯤ ꯕꯕꯥꯒꯤ ꯃꯥꯒꯤ ꯂꯨꯒ ꯂꯥꯡꯒꯁꯤ ꯃꯁꯤ ꯑꯣꯏꯅ ꯃꯩ ꯊꯥꯔꯁꯤ. ꯃꯁꯤꯅꯤ ꯃꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤꯁꯤ." ꯃꯥꯏꯕꯗꯨꯅꯁꯨ "ꯍꯣꯏ, ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ. ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯑꯣ, ꯑꯗꯨꯒꯅꯦ ꯃꯩꯁꯦ ꯊꯥꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ." ꯑꯩꯅꯁꯨ "ꯍꯣꯏ ꯄꯥꯕꯨꯡ, ꯂꯨꯁꯤꯗꯤ ꯈꯔ ꯆꯣꯠꯂꯦ. ꯏꯃꯥꯅ ꯇꯨꯔꯦꯟꯗ ꯄꯨꯔꯒ ꯂꯩꯔꯝꯕꯒꯤ." ꯑꯁꯨꯝꯅ ꯂꯨꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯃꯩ ꯊꯥꯗꯣꯛꯑꯒ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯧꯔꯝꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯐꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯖꯗ꯭ꯔꯦ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯟꯖꯔꯦ, ꯏꯆꯥ 2 ꯁꯨꯖꯔꯦ꯫ ꯏꯆꯟꯅꯨꯄꯤꯒ ꯏꯃꯥꯒꯁꯨ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯤ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯍꯜꯂꯛꯄꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯏ꯫ ꯇꯁꯦꯡꯅ ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯍꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦ꯫ ꯏꯁꯩ ꯂꯤꯂꯥ ꯗ꯭ꯔꯃꯥꯅ ꯈꯔ ꯍꯦꯜꯂꯤ ꯑꯩꯅ ꯄꯥꯝꯖꯕ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯛꯑꯕꯅꯤꯅ ꯏꯃꯥꯟꯅꯕ ꯀꯌꯥꯅ ꯍꯧꯔꯛꯄꯗꯨ ꯑꯩꯁꯨ ꯆꯠꯄꯤꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯍꯣꯔꯦꯟꯗꯨ ꯄꯨꯟꯅ ꯍꯦꯛ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3:30 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯗꯥꯏꯗ
ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛ ꯂꯣꯏꯗꯨꯅ ꯍꯦꯛꯇ ꯆꯥꯅꯔꯝꯃꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯍꯦꯛꯇ ꯉꯟꯒꯜꯂꯤ ꯑꯗꯨꯅ ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯒꯗꯕꯁꯨ ꯂꯩꯇꯕꯁꯤꯕꯨ ꯍꯥꯏꯗꯅ ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯑꯝꯃꯤ ꯆꯥꯛ ꯆꯥꯔꯤꯉꯩ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯔꯤ ꯂꯣꯏꯁꯜꯂꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯕꯅꯤ ꯍꯥꯏꯔꯛꯏ ꯃꯗꯨꯗꯩꯁꯨ ꯍꯣꯏ ꯂꯣꯏꯁꯜꯂꯕꯅꯤ ꯑꯩꯗꯤ ꯆꯥꯛꯄꯨ ꯀꯟꯅ ꯆꯥꯔꯤ ꯈꯨꯝꯃꯤ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯀꯩꯅꯣꯅꯦ ꯉꯟꯃꯟꯗ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯆꯥꯔꯤ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏꯗ ꯑꯗꯣ ꯅꯪꯗꯤ ꯆꯥꯛꯇꯣ ꯆꯥꯊꯣꯔꯛꯑꯒꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯅꯪꯗꯤ ꯊꯥꯕꯜ ꯆꯣꯡ ꯍꯩꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯊꯨꯅ ꯆꯥꯔꯣ ꯑꯩꯈꯣꯏ ꯌꯧꯁꯜꯂꯛꯑꯕꯅꯤ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯁꯨ ꯇꯥꯕꯗꯒꯤ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯤꯒꯦ ꯆꯥꯛ ꯆꯥꯔꯒꯗꯤ ꯌꯨꯝꯗ 이renꯖꯅ ꯂꯩꯔꯣꯗꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯁꯨ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯅꯤ ꯅꯣꯏꯅ ꯍꯜꯂꯛꯀꯗꯕꯗꯨꯁꯨ ꯃꯝꯅ ꯊꯦꯡꯅ ꯍꯜꯂꯛꯀꯗꯕ ꯑꯣꯏꯔꯤꯅꯤ ꯏꯃꯥ ꯈꯪꯉꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯦ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯔꯛꯏ ꯕꯕꯥꯅꯁꯨ ꯀꯅꯥꯒꯅꯣ ꯅꯪꯅ ꯆꯠꯇꯣꯏꯁꯤ ꯆꯠꯄ ꯌꯥꯔꯣꯏ ꯆꯥꯛ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯐꯃꯨꯡꯗ ꯀꯥꯈꯠꯂꯣ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯏ ꯈꯨꯝꯕꯤꯗꯦꯁꯨ ꯃꯣꯏꯅ ꯐꯅ ꯍꯥꯏꯖꯔꯒꯁꯨ ꯆꯥꯛꯇꯣ ꯐꯖꯅ ꯅꯦꯅꯥ ꯇꯥꯅ ꯑꯩꯗꯤ ꯍꯥꯟꯅ ꯆꯥꯊꯣꯛꯑꯕ ꯃꯇꯨꯡ ꯄꯨꯛ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯀꯥꯗ ꯊꯥꯕꯜ ꯆꯠꯅꯕ ꯐꯤꯔꯣꯏ ꯂꯣꯏꯁꯟꯕ ꯆꯪꯉꯝꯃꯤ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯉꯥꯡꯍꯧꯋꯤ ꯆꯠꯍꯟꯕ ꯌꯥꯔꯣꯏ ꯃꯥꯅ ꯆꯠꯇꯣꯏꯁꯤ ꯅꯣꯏ ꯊꯤꯡꯉꯣ ꯉꯁꯤꯗꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯆꯠꯍꯟꯒꯨꯝꯁꯤ ꯍꯥꯏꯗꯅ ꯀꯌꯥꯁꯨ ꯀꯦꯗꯦ ꯑꯩꯗꯤ ꯈꯔ ꯅꯥꯟꯕ ꯐꯨꯔꯤꯠ ꯑꯃ ꯈꯪꯒ꯭ꯔꯥꯎ ꯑꯃ ꯁꯠꯂꯥꯎꯅ ꯁꯦꯠꯆꯜꯂꯒ ꯇꯨꯃꯤꯟꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯔꯛꯄꯗ ꯏꯃꯥꯅ ꯃꯪꯒꯣꯟꯗꯒꯤ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯍꯧꯈꯤꯒꯦ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯁꯠꯂꯥꯎꯅ ꯍꯜꯂꯛꯎ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯊꯣꯔꯛꯏꯅꯣ ꯅꯣꯏ ꯈꯪꯗꯅꯕ ꯍꯥꯏꯗꯅ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯑꯕꯅꯤ ꯕꯕꯥ ꯑꯃꯨꯛ ꯊꯣꯔꯛꯑꯅꯤ ꯊꯨꯔꯣꯅꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯁꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯍꯣꯏꯁꯦ ꯑꯗꯣ ꯐꯖꯅꯗꯤ ꯆꯠꯂꯣꯀꯣ ꯑꯁꯨꯝꯅ ꯑꯩꯁꯦ ꯊꯣꯡꯒꯥꯟꯗꯒꯤ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯣꯏꯁꯨ ꯀꯅꯥꯒꯤ ꯒꯥꯔꯤ ꯀꯥꯔꯅꯣ ꯈꯪꯗꯦ ꯀꯥꯔ ꯑꯃꯗ ꯃꯣꯏ ꯃꯔꯤꯃꯨꯛ ꯇꯣꯡꯉꯛꯏ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯠꯂꯒ ꯑꯩꯈꯣꯏꯁꯦ ꯊꯥꯕꯜ ꯃꯐꯝ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯈꯜꯂꯒ ꯊꯥꯕꯜ ꯑꯗꯨ ꯆꯠꯂꯝꯃꯤ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯕꯗ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯊꯥꯕꯜ ꯑꯗꯨ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ ꯌꯦꯡꯗ꯭ꯔꯤ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯊꯥꯕꯜ ꯑꯗꯨ ꯌꯦꯡꯉꯝꯃꯤ ꯆꯣꯡꯕꯒ ꯍꯩꯇꯕꯒ ꯑꯩꯁꯦ ꯁꯨꯝ ꯂꯦꯞꯄꯒ ꯏꯇꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯍꯩꯅꯔꯛꯇꯕꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯐꯣꯟ ꯌꯦꯡꯉꯒ ꯂꯩꯔꯨꯔꯒꯦ ꯈꯟꯅ ꯑꯩꯁꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯑꯩꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯑꯩꯒꯤ ꯃꯤꯠꯁꯦ ꯌꯥꯝꯅ ꯆꯣꯡꯉꯛꯈꯤ ꯋꯥꯈꯟꯗ ꯑꯩꯁꯨ ꯀꯩꯕꯨ ꯊꯣꯛꯇꯣꯔꯤꯕꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯑꯩꯁꯦ ꯐꯣꯟ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯣꯏ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ ꯊꯥꯕꯜ ꯑꯗꯨ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯃꯤ ꯐꯨꯅꯔꯦ ꯊꯥꯕꯜ ꯑꯗꯨ ꯀꯥꯏꯔꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯁꯥꯎꯗꯨꯅ ꯊꯨꯡꯅꯔꯛꯏ ꯃꯗꯨꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯔꯦꯗ ꯌꯨꯝꯗ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯊꯥꯕꯜ ꯃꯐꯝ ꯑꯃꯒꯁꯨ ꯆꯠꯂꯨꯈꯤꯅꯤ ꯇꯧꯅꯔꯛꯏ ꯑꯩꯁꯨ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅꯒ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯄꯗꯨꯗ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯣꯏ ꯆꯠꯀꯦꯁꯨ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯛꯑꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯑꯁꯤꯒꯤ ꯐꯔꯛꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯑꯗꯣ ꯊꯥꯕꯜꯗꯣ ꯆꯠꯇ꯭ꯔꯒꯁꯨ ꯅꯪꯅ ꯄꯥꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯌꯦꯡꯉꯨꯁꯤ ꯍꯧꯔꯛꯏ ꯑꯩꯅꯁꯨ ꯑꯃꯨꯛ ꯀꯗꯥꯏꯗꯩꯅꯣ ꯄꯨꯡ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯁꯤꯕꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯤꯅꯣ ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯩꯁꯦ ꯅꯝꯗꯅ ꯃꯣꯏꯅ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯄꯤꯔꯝꯃꯤ ꯀꯣꯟꯅ ꯊꯪꯗ ꯂꯥꯏ ꯍꯔꯥꯎꯕ ꯑꯃ ꯂꯝꯕꯦꯟꯗ ꯊꯦꯡꯅꯗꯅ ꯉꯥꯏꯍꯥꯛ ꯆꯪꯉꯨꯏ ꯃꯐꯝꯗꯨꯒꯤ ꯑꯣꯏꯅꯁꯨ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏ ꯍꯔꯥꯎꯕꯗꯨ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯃꯤꯁꯨ ꯀꯌꯥ ꯌꯦꯡꯅꯔꯝꯗ꯭ꯔꯦ ꯂꯥꯏ ꯂꯣꯏꯁꯜꯂꯝꯗꯥꯏꯒꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯗꯣꯔꯁꯤꯕꯣ ꯍꯥꯏꯗꯅ ꯂꯝꯕꯦꯟ ꯀꯥꯈꯨ ꯑꯃꯗꯒꯤ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯗꯣꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯃꯈꯣꯡ ꯄꯥꯟꯕ ꯑꯃ ꯁꯠꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯃꯥꯡ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯝꯗꯨꯅ ꯆꯠꯈꯤ ꯃꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯉꯤꯕ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅ ꯎꯍꯧꯔꯝꯃꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯥꯁꯨ ꯃꯁꯥꯗꯣ ꯄꯥꯈꯠꯈꯤꯗꯅ ꯒꯥꯔꯤꯗꯣ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯈꯥꯝꯃꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯩ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯏꯁꯥꯗꯣ ꯄꯥꯈꯠꯈ꯭ꯔꯦ ꯒꯥꯔꯤꯁꯦ ꯑꯩ ꯊꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯇꯧꯅꯔꯝꯃꯤ ꯀꯣꯟꯅꯗꯤ ꯍꯦꯔ ꯀꯔꯤ ꯁꯣꯏꯔꯝꯃꯣꯏ ꯃꯩ ꯃꯉꯥꯟꯗ ꯃꯤꯅ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯥꯊꯕꯤꯔꯒ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯍꯜꯂꯛꯑꯝꯃꯤ ꯁꯨꯝ ꯒꯥꯔꯤꯗꯣ ꯂꯝꯕꯦꯟꯅ ꯊꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯂꯣꯏꯅ ꯄꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯥꯔꯤ ꯀꯥꯔ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯀꯥꯔꯗꯨꯒ ꯊꯦꯡꯒꯥꯏꯅꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯈꯣꯏꯗꯤ ꯈꯔ ꯇꯞꯅ ꯊꯧꯔꯛꯄꯅꯤꯅ ꯒꯥꯔꯤꯗꯣ ꯃꯃꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯁꯣꯛꯑꯒꯁꯨ ꯇꯣꯡꯉꯤꯕ ꯑꯩꯈꯣꯏꯗꯤ ꯀꯌా ꯁꯣꯛꯄꯗꯤ ꯑꯣꯏꯔꯝꯗꯦ ꯄꯨꯂꯞ ꯀꯨꯝꯊꯔꯒ ꯑꯇꯣꯞꯄ ꯒꯥꯔꯤ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯉꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯀꯃꯥꯏꯅ ꯊꯣꯝꯖꯤꯜꯂꯛꯏꯅꯣ ꯍꯪꯉꯨꯕꯗ ꯃꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯀꯔꯤꯅꯣꯃ ꯃꯃꯤ ꯁꯥꯃꯤ ꯁꯝꯃꯒ ꯆꯠꯈꯤ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯣꯏ ꯒꯥꯔꯤꯁꯤꯗ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯑꯗꯣ ꯅꯣꯏ ꯁꯥꯎꯔꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯛꯑꯦ ꯅꯣꯏꯒꯤꯁꯨ ꯁꯣꯛꯑꯦ ꯑꯗꯨꯅ ꯑꯃꯁꯨ ꯉꯥꯛꯅꯔꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯃꯔꯣꯝꯗ ꯑꯍꯟꯁꯨ ꯉꯥꯛꯇꯅꯤ ꯒꯥꯔꯤ ꯊꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅꯒ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯈꯔꯒ ꯀꯤꯔꯒ ꯊꯧꯔꯛꯄꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈꯤꯗꯅ ꯑꯍꯟꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯎꯔꯣ ꯑꯇꯩꯗ ꯆꯠꯂꯨꯔꯅꯨ ꯅꯣꯏꯒꯤ ꯅꯇꯨꯡꯗ ꯀꯔꯤꯅꯣꯃ ꯏꯟꯅꯔꯛꯄ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ
ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯆꯨꯝꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯄꯥꯈꯠ ꯌꯨꯝ ꯇꯝꯅ ꯊꯧꯔꯛꯑꯝꯃꯤ꯫ ꯁꯨꯝ ꯒꯥꯔꯤꯗꯣ ꯊꯧꯔꯛꯄꯗꯁꯨ ꯅꯨꯡꯁꯤꯠ ꯃꯈꯣꯜꯂ ꯈꯪꯗꯦ ꯋꯨ ꯉꯪꯉꯒ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯄꯥꯗꯤ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯄꯥ ꯌꯧꯔꯝꯗꯥꯏꯁꯤꯗ ꯏꯃꯥꯟꯅꯕꯒꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯥꯎ ꯂꯣꯏꯊꯣꯛꯈꯤ꯫ ꯄꯨꯡꯁꯨ ꯊꯦꯡꯉꯕꯅꯤꯅ ꯗꯨꯀꯥꯟꯁꯨ ꯊꯣꯡ ꯑꯃꯠꯇ ꯍꯥꯡꯉꯝꯗꯦ꯫ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯟꯅꯔꯛꯄꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯔꯤ, ꯅꯣꯏꯒꯤ ꯒꯥꯔꯤꯗꯒꯤ ꯊꯥꯎ ꯈꯥꯏꯗꯣꯔꯛꯑꯣ ꯑꯌꯥꯎꯕꯁꯤꯡꯗꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯌꯦꯡ ꯍꯟꯕꯤꯔꯒꯦ, ꯌꯨꯝꯗꯗꯤ ꯌꯧꯍꯧꯔꯒꯦ ꯑꯩꯈꯣꯏꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅꯁꯨ ꯑꯁ ꯍꯧꯖꯤꯛꯄꯣ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯅꯣꯏ ꯁꯤꯗ ꯂꯩꯔꯝꯃꯣ, ꯑꯩ ꯆꯦꯜꯂꯒ ꯂꯧꯔꯨꯔꯒꯦ ꯍꯥꯏꯗꯅ ꯃꯣꯏꯗꯣ ꯑꯗꯥꯏꯗ ꯂꯩꯍꯜꯂꯝꯃꯒ ꯑꯩꯁꯨ ꯑꯩꯈꯣꯏ ꯂꯩꯔꯛꯇꯨ ꯇꯝꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯅꯦꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯨ ꯃꯤ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯤꯗꯅ ꯀꯟꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯔꯛꯁꯦ ꯌꯧꯔꯛꯑꯝꯗꯥꯏ ꯕꯣꯔꯣꯏ ꯄꯥꯟꯕꯤ ꯑꯃ ꯍꯧꯏ꯫ ꯍꯧꯖꯤꯛꯀꯤ ꯕꯣꯔꯣꯏ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯃꯨꯁꯤ ꯃꯤ ꯈꯔꯁꯨ ꯇꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯣꯏꯁꯤꯡ ꯑꯗꯨ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯆꯦꯜꯂꯝꯕꯗꯨ ꯈꯔ ꯇꯞꯊꯔꯒ ꯈꯣꯡꯅ ꯌꯨꯝ ꯌꯧꯗꯣꯔꯦ ꯍꯥꯏꯗꯅ ꯇꯝꯅ ꯂꯥꯛꯄꯗ ꯇꯨꯡꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯁꯠ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯍꯧꯖꯤꯛꯇ ꯑꯗꯥꯏꯗ ꯂꯩꯍꯧꯕꯁꯤꯡ ꯑꯗꯨ ꯀꯅꯥꯝꯇ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯍꯥꯏꯁ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯍꯥꯏꯗꯅ ꯃꯥꯏꯁꯤꯅ ꯂꯩꯊꯣꯔꯛꯄꯗ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯀꯩꯅꯣ ꯈꯪꯗꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯂꯁꯨ ꯈꯪꯗꯦ ꯃꯔꯤ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯩꯁꯦ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯌꯨꯝꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯃꯌꯥꯝꯅ ꯑꯩꯁꯦ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯩꯁꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯋꯥꯏ ꯐꯥꯎꯗꯤ ꯍꯤꯡꯍꯧꯈꯤ꯫ ꯀꯣꯟꯅ ꯑꯍꯜ ꯑꯃꯅ ꯁꯨꯝ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯦ ꯑꯥꯗꯒꯤ ꯂꯥꯛꯄꯗꯒꯤ ꯂꯥꯏ ꯑꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯁꯦ ꯏꯟꯅꯔꯛꯑꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯁꯨ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯀ ꯑꯣꯏꯕꯗꯨꯗ ꯑꯩꯁꯨ ꯏꯇꯣꯝꯗ ꯂꯥꯛꯄꯗꯨꯗ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯑꯩꯁꯦ ꯂꯥꯏ ꯑꯐꯠꯇꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁꯣꯛꯍꯧꯗꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯗꯁꯥ ꯑꯆꯧꯕ ꯑꯃ ꯂꯥꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫